थाइना ममांगैगी मतम अमदा निंगथौगी मंत्री अमा मागी मनाई खरग लोइनना निंगथौगी दरबार यावनबगिदमक लंबी अमदा लाक्लमी लंबी अदुदा उसी असिबा अमा तादुना लेरंबा अदु उबदगी मंत्री अदुना मागी मनाइसिंग अदुदा असुमना हाइरकी असिगुंबा करीसु कानद्रबा सीदुना तारिबा उसी मजा असिदगी फावबा कनागुंबा असिंगबा मियोय अमदी मागी पुंसीगी जीविका ओइबा यागदौरिबनी करीगुंबा माना मागी मबुदी मरौसिंग अदु सिजिन्नदुना यामना कन्ना होटनरबदी महाक मसिदगी कारबार अमा हौदोकनदुना मागी इमुंग मनुंग फावबा इराय लाइना पुबै ngamgadौरिबनी निंगथौगी मंत्री अदुना हारिबा वासिंग अदु मनाक्ता लैरिबा नहा ओइरिबा नुपा अमना ताहौरमी वासिंग असि हाइरमलिबा निंगथौगी मनाय असि यामना सिंगबा निंगथौगी मनाय अमनि हाइबसि नुपा अदुना खंगलमी माना निंगथौगी मनाय अदुना हाइकिबा पाउताक अदु अमुक्तंग सांगियेंग तौदुना येंगे हाइना खलमी मरम असिना माना उसी असिबा अदु ममैदा पाइदुना खुंदुना पुरक्लमी दाव याबा हाइबदुनी माना लाक्लिबा लंबी अदुदा दुकान फंबा नुपा अमा थेंगनरमी दुकान फंबा नुपा अदुना नहा अदुदा माना पुरक्लिबा उसी असिबा अदु महाक लेहौरगे मागी हौदोंग अदु नोंग nganbadagi मागी मनाक्ता संगलक्तुना असापोत चागे हाइदुन निंगाई तौरे हाइना हाइरमी दुकानदार अदुना उसी असिबा अदु नहा ओइरिबा नुपा अदुदगी लुपा अनि पीदुना लेरमी नहा अदुना अमुक लुपा अनि अदु सिजिनदुना केक खरा लेरमी अदुगा इसिंग खरगा पाइदुना लंबीगी मफम अमदा मताई अमदा फमलमी ngaihak leraba matung lei hekpa chatluba mioi khara mafam aduda laklami lakliba mioi sing adu lei hekpa chatlubagi yamna wanarami madudagi makhoi mayamna naha adugi manakta aduda sanglaktuna magi cake sing aduga ising aduga makhoi laurage aduga madugi mahutta makhoina lei mapun amamam piramlage haina harami naha oiriba nupa adusu makhoina hairiba adu yarami madudagi lei hekpa mioi sing aduna naha aduda lei mapun amamam piramlaga magi cake sing adu puduna satkhre nungthelgi matamda naha aduna mana phanglakpa lei mapun sing adu sahargi kaithel amada yonthoklami madudagi phanglakpa paisa aduna mana cake kharaga amuk lerami aduga mathangi numitta ngarangi mana phamba mafam aduda amuk phamduna lei hekpa mioi sing adu amuk ngairami asumna mana matam kharadi cake sing amadi lei sing adu yonduna paisa talami नोंगमदी यामना तमथीबा नोंगलै नुंगसित अमा सिलमी नहा अदुना निंगथौगी लैकोल अदु फावदुना लाकपा मतम अदुदा लैकोल अदुगी लैगी मसा मयाम अमा तेक्तुना तारिबा अदु उरमी मदुदगी माना लैकोल अदुबु संगलिबा माली अदुदा माना अतेकपा लै मसासिंग अदु खुंदोक्तुना लैकोल अदु सेंगदोक्के लैकोल अदु सेंगदोक्पगी महाक पैसा अमत लौरोय अदुबु मदुगी महुत्ता अतेकपा लैगी मसासिंग अदु महाक पुजखिगे हाइना हाइरमी लैकोल अदु संगलिबा माली अदुना लैकोल अदु सेंगबा तनबदगी माना नहा अदुना हाइरिबा वा अदु यारमी नहा अदुना लंबीदा सेन चोंगदुना सानरिबा अंगांग खरा मागी केक अदु पिजदुना कौशिलमी अदुगा अंगांगसिंग अदुदा लैकोल अदुदा तारिबा अतेकपा लैगी मसासिंग अमदी उगी मसासिंग अदु खुंदोक्तुना लंबीगी मताई अमदा होंदोखलमी अंगांगसिंग अदुना हराव हरावना थबक अदु ngaihakki manungda loisilami matam asida safu saba nupa ama mafam aduda laklami aduga naha aduda mana paisinduna thamliba ugi masasing amadi leigi masasing adu mahakna safu sabda sijinnanaba sing oinabagidamak mahak laurage haina hairami asumna safu saba nupa aduna amuk ugi masasing amadi leigi masasing adu paisa khara piramlaga naha adudagi laikhirami naha aduna mana matam khara cake amadi lei yonbagi paisa adune aduga ugi masasing adu yonkibagi paisa adune punna punsillaga mana asa athak yonba dukan ama hanglami nongmagi numit amadi sajik phanba lekai adugi mioi khara magi dukan adu phauduna salami naha aduna miosing adubu kausinduna lemna asa athak kaya ama pijarami miosing adura magi thaujal adura peladuna makhoina magi kari mateng panguge haina hanglami matam asida naha asina hojiki oinadi magi thabak amatta leite matang saba matamda oina magi mateng pangbiyu haina haijarami miosing adusu mana hairiba adu yaraduna haraw harawna mafam adudagi hankhirami matam khara leiraba matung sagol lalonba mioi khara sagol sawnga puraduna makhoigi khul aduda sagol yonba laklami matam asida mana sajik phanba miosing adugi manakta sattuna wafam ama hairami madudi mana sagol lalonba miosing aduda mana hana sajik khara yondriba makai makhoigi sajik adu yonbiganu haina hairami miosing aduna su mana haijariba adu haraw harawna yabirami mataw asumna mahak sagol lalonbasing aduda sajik yonduna amuk paisa mayam ama muktalami nongmadi naha aduna makhoigi leibak aduda atopa leibak amagi jahas ama thungle haibagi paw ama tarami mafam aduda thungliba miosing adu sana lupa amadi
ꯃꯗꯨꯗ ꯍꯥꯞꯄ ꯑꯔꯪꯕ ꯅꯨꯡꯁꯤꯡ ꯐꯪꯗꯕ ꯃꯐꯝꯗꯒꯤ ꯂꯥꯛꯄꯅꯤ ꯍꯥꯏꯕ ꯑꯁꯤ ꯃꯍꯥꯛꯅ ꯈꯪꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯅꯍꯥ ꯑꯗꯨꯅ ꯌꯥꯝꯅ ꯐꯖꯕ ꯀꯔꯕꯥꯔꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯅ ꯃꯥꯒꯤ ꯁꯅꯥ ꯁꯥꯕ ꯃꯔꯨꯞ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯑꯍꯣꯡꯕ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯑꯃ ꯁꯥꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯈꯨꯗꯣꯞ ꯑꯗꯨꯗ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯐꯖꯔꯕ ꯅꯨꯡ ꯑꯃꯁꯨ ꯍꯥꯞꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯥꯅ ꯍꯤꯊꯥꯡꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯖꯍꯥꯖ ꯑꯗꯨꯒꯤ ꯀꯦꯞꯇꯦꯟ ꯑꯗꯨꯗ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯑꯗꯨ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯖꯍꯥꯖ ꯑꯗꯨꯗ ꯇꯣꯡꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯗꯨꯀꯥꯟ ꯑꯗꯨꯗꯒꯤ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯂꯩꯍꯜꯂꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯖꯍꯥꯖ ꯑꯗꯨꯒꯤ ꯀꯦꯞꯇꯦꯟ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯅꯍꯥ ꯑꯗꯨꯅ ꯄꯨꯁꯤꯟꯕ ꯗꯨꯀꯥꯟꯁꯤꯡ ꯑꯗꯨꯗꯒꯤ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯂꯩꯍꯜꯂꯝꯃꯤ꯫ ꯅꯍꯥ ꯑꯗꯨꯅ ꯑꯃꯨꯛ ꯗꯨꯀꯥꯟꯁꯤꯡ ꯑꯗꯨꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯄꯣꯠ ꯂꯩꯕ ꯄꯨꯁꯤꯟꯕꯤꯔꯛꯄꯒꯤꯗꯃꯛ ꯃꯥꯅ ꯗꯨꯀꯥꯟꯁꯤꯡ ꯑꯗꯨꯗꯒꯤ ꯄꯩꯁꯥ ꯈꯔ ꯑꯃꯨꯛ ꯂꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯍꯥ ꯑꯁꯤ ꯃꯇꯝꯒꯤ ꯑꯣꯏꯕ ꯊꯕꯛꯁꯤꯡꯗ ꯂꯧꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯁꯦꯜ ꯇꯥꯜꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯄꯩꯁꯥ ꯈꯔ ꯄꯥꯏꯖꯔꯛꯇꯨꯅ ꯏꯅꯥꯛ ꯈꯨꯟꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯁꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛ ꯌꯥꯝꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯏꯅꯥꯛ ꯈꯨꯟꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯛꯂꯤꯕ ꯑꯁꯤ ꯅꯤꯡꯊꯧꯒꯤ ꯃꯟꯇ꯭ꯔꯤ ꯑꯗꯨꯒꯤ ꯄꯥꯎꯇꯥꯛ ꯑꯗꯨꯗꯒꯤ ꯑꯣꯏꯔꯛꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯀꯩꯗꯧꯅꯨꯡꯗ ꯀꯥꯎꯕ ꯉꯝꯂꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯥꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯃꯟꯇ꯭ꯔꯤ ꯑꯗꯨꯗ ꯁꯅꯥꯒꯤ ꯁꯦꯟꯌꯦꯛ ꯂꯥꯛ ꯑꯃ ꯄꯤꯔꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯅꯤꯡꯊꯧꯒꯤ ꯃꯟꯇ꯭ꯔꯤ ꯑꯗꯨ ꯅꯍꯥ ꯑꯗꯨꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯅꯍꯥ ꯑꯗꯨꯅ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯃꯟꯇ꯭ꯔꯤ ꯑꯗꯨꯗ ꯁꯅꯥꯒꯤ ꯁꯦꯟꯌꯦꯛ ꯂꯥꯛ ꯑꯃ ꯃꯉꯣꯟꯗ ꯈꯨꯗꯣꯜ ꯑꯣꯏꯅ ꯄꯤꯊꯣꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯌꯥꯝꯅ ꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯃꯍꯥꯛꯅ ꯑꯁꯨꯛ ꯌꯥꯝꯕ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯃꯉꯣꯟꯗ ꯄꯤꯊꯣꯛꯄ ꯉꯝꯂꯤꯕ ꯑꯁꯤ ꯃꯍꯥꯛꯅ ꯃꯇꯧ ꯀꯔꯝꯅ ꯑꯁꯨꯛ ꯌꯥꯝꯕ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯇꯥꯜꯂꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯅꯍꯥ ꯑꯗꯨꯅ ꯃꯟꯇ꯭ꯔꯤ ꯑꯗꯨꯗ ꯃꯥꯒꯤ ꯍꯧꯈꯤꯕ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯤꯗꯨꯅ ꯇꯥꯍꯜꯂꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯉꯁꯤ ꯃꯥꯏ ꯄꯥꯛꯄ ꯏꯅꯥꯛ ꯈꯨꯟꯕ ꯃꯤ ꯑꯃ ꯑꯣꯏꯕ ꯉꯝꯂꯤꯕ ꯑꯁꯤ ꯃꯟꯇ꯭ꯔꯤ ꯑꯗꯨꯒꯤ ꯃꯇꯦꯡꯗꯒꯤꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯍꯥ ꯑꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯇꯥꯔꯨꯔꯒ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯑꯗꯨꯁꯨ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯃꯁꯤꯒꯤ ꯅꯍꯥ ꯑꯁꯤ ꯌꯥꯝꯅ ꯃꯕꯨꯗꯤ ꯃꯔꯧꯁꯤꯡ ꯂꯩꯕ ꯑꯁꯤꯡꯕ ꯅꯨꯄꯥ ꯑꯃꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯅꯨꯄꯥ ꯑꯁꯤ ꯂꯦꯝꯅ ꯃꯥꯡꯍꯟꯈꯤꯕ ꯆꯨꯝꯗꯦ꯫ ꯑꯩꯍꯥꯛꯁꯨ ꯅꯤꯡꯊꯧꯒꯤ ꯃꯟꯇ꯭ꯔꯤ ꯑꯃꯅꯤ, ꯑꯩꯍꯥꯛꯀꯤꯁꯨ ꯄꯩꯁꯥ ꯑꯃꯠꯇ ꯋꯥꯠꯇꯅ ꯂꯩ꯫ ꯃꯁꯤꯗ ꯅꯠꯇꯅ ꯂꯟ ꯊꯨꯝ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤ ꯅꯍꯥ ꯑꯁꯤꯗ ꯂꯨꯍꯣꯡꯕꯤꯔꯒꯦ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯍꯥ ꯑꯁꯤꯅ ꯑꯩꯒꯤ ꯂꯟ ꯊꯨꯝ ꯃꯌꯥꯝ ꯑꯁꯤꯕꯨꯁꯨ ꯐꯪꯍꯧꯔꯒꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤꯕꯨꯁꯨ ꯃꯥꯅ ꯂꯨꯅ ꯇꯧꯕꯤꯔꯒꯅꯤ ꯍꯥꯏꯅ ꯃꯥꯅ ꯈꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯍꯥ ꯑꯁꯤꯅ ꯅꯤꯡꯊꯧꯒꯤ ꯃꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯂꯨꯍꯣꯡꯗꯨꯅ ꯂꯧꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡ ꯅꯤꯡꯊꯧꯒꯤ ꯃꯟꯇ꯭ꯔꯤ ꯑꯗꯨ ꯁꯤꯈꯤꯔꯝꯃꯤ꯫ ꯃꯟꯇ꯭ꯔꯤ ꯑꯗꯨ ꯍꯦꯛ ꯁꯤꯈꯤꯕꯗꯒꯤ ꯅꯍꯥ ꯑꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯈ꯭ꯋꯥꯏꯗꯒꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯤꯑꯣꯏ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯃꯥꯒꯤ ꯃꯟꯇ꯭ꯔꯤ ꯃꯌꯥꯝꯒꯤ ꯃꯀꯣꯛ ꯑꯣꯏꯅ ꯍꯥꯞꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯍꯥ ꯑꯁꯤ ꯃꯥꯒꯤ ꯅꯨꯄꯤꯒ ꯂꯣꯏꯅꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯥꯒꯤ ꯂꯟ ꯊꯨꯝ ꯃꯌꯥꯝ ꯑꯗꯨ ꯂꯩꯇ ꯂꯥꯏꯔ ꯀꯌꯥ ꯑꯃꯗ ꯗꯥꯟ ꯇꯧꯗꯨꯅꯁꯨ ꯄꯤꯊꯣꯛꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛ ꯑꯁꯤ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯑꯗꯨꯅꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯍꯥ ꯑꯁꯤ ꯃꯥꯒꯤ ꯃꯕꯨꯗꯤ ꯃꯔꯧꯁꯤꯡ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯇꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯑꯍꯥꯟꯕ ꯋꯥꯔꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯊꯪꯒꯤ ꯋꯥꯔꯤ ꯑꯃꯨꯛ ꯇꯥꯃꯤꯟꯅꯁꯤ꯫ ꯃꯃꯥꯡꯉꯩꯒꯤ ꯃꯇꯝ ꯑꯃꯗ ꯕꯦꯅꯥꯔꯁ ꯍꯥꯏꯔꯤꯕ ꯑꯋꯥꯡ ꯊꯪꯕ ꯚꯥꯔꯠꯇ ꯂꯩꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯕ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯄꯣꯛꯂꯝꯃꯤ꯫ ꯑꯉꯥꯡ ꯑꯁꯤ ꯃꯕꯨꯗꯤ ꯃꯔꯧꯁꯤꯡ ꯌꯥꯝꯅ ꯂꯩ ꯑꯃꯗꯤ ꯌꯥꯝꯅ ꯍꯩ ꯁꯤꯡꯉꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤꯡꯕ ꯍꯥꯏꯅ ꯃꯃꯥ ꯃꯄꯥꯅ ꯊꯣꯟꯕꯤꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯁꯤꯅ ꯆꯥꯎꯔꯛꯂꯕ ꯃꯇꯝꯗ ꯃꯥꯅ ꯃꯤꯑꯣꯏ ꯑꯃꯒ ꯄꯨꯟꯅ ꯀꯔꯕꯥꯔ ꯇꯧꯃꯤꯟꯅꯔꯝꯃꯤ꯫ ꯃꯥꯒ ꯄꯨꯟꯅ ꯀꯔꯕꯥꯔ ꯇꯧꯃꯤꯟꯅꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯌꯥꯝꯅ ꯁꯤꯡꯕ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯤ ꯑꯁꯤꯡꯕ ꯑꯃꯗꯤ ꯌꯥꯝꯅ ꯁꯤꯡꯕ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯗꯨꯅ ꯁꯟ ꯒꯥꯔꯤ 500ꯒꯤ ꯄꯣꯠ ꯆꯩꯁꯤꯡ ꯈꯨꯡꯒꯪ ꯑꯃꯗ ꯌꯣꯟꯕ ꯆꯠꯂꯝꯃꯤ꯫ ꯈꯨꯡꯒꯪ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯄꯣꯠ ꯃꯆꯩꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯌꯣꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯈꯣꯏ ꯑꯃꯨꯛ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯁꯦꯟꯗꯣꯡ ꯃꯌꯥꯝ ꯑꯗꯨꯒ ꯂꯣꯏꯅꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯌꯨꯝꯗ ꯍꯜꯂꯛꯂꯕ ꯃꯇꯨꯡ ꯑꯁꯤꯡꯕ ꯑꯃꯗꯤ ꯌꯥꯝꯅ ꯁꯤꯡꯕꯒ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯃꯈꯣꯏꯒꯤ ꯁꯦꯟꯗꯣꯡ ꯑꯗꯨ ꯌꯦꯟꯅꯔꯁꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯃꯗ ꯐꯝꯗꯨꯅ wari ꯁꯥꯟꯅꯔꯝꯃꯤ꯫ ꯌꯥꯝꯅ ꯁꯤꯡꯕ ꯀꯧꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯁꯤꯡꯕ ꯅꯨꯄꯥ ꯑꯗꯨꯗ ꯑꯩꯈꯣꯏ ꯑꯅꯤꯅ ꯇꯥꯜꯂꯛꯂꯤꯕ ꯄꯩꯁꯥ ꯑꯁꯤ ꯁꯔꯨꯛ 3 ꯊꯣꯛꯅ ꯈꯥꯏꯗꯣꯛꯂꯁꯤ, ꯑꯗꯨꯒ ꯁꯔꯨꯛ ꯑꯃꯅ ꯅꯪꯅ ꯂꯧꯔꯣ ꯑꯗꯨꯒ ꯁꯔꯨꯛ 2 ꯑꯃꯅ ꯑꯩꯅ ꯂꯧꯔꯒꯦ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯁꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯌꯥꯝꯅ ꯁꯤꯡꯕ ꯅꯨꯄꯥ ꯑꯗꯨꯗ ꯃꯥꯅ ꯃꯉꯣꯟꯗꯒꯤ ꯁꯦꯟꯗꯣꯡ ꯑꯗꯨ ꯁꯔꯨꯛ 1 ꯍꯦꯟꯅ ꯂꯧꯒꯗꯧꯔꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯍꯪꯂꯛꯈꯤ꯫ ꯃꯇꯝ ꯑꯁꯤꯗ ꯌꯥꯝꯅ ꯁꯤꯡꯕ ꯅꯨꯄꯥ ꯑꯁꯤꯅ ꯍꯥꯏꯔꯛꯈꯤ, ꯃꯔꯝꯗꯤ ꯅꯪꯅ ꯑꯁꯤꯡꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯌꯥꯝꯅ ꯁꯤꯡꯕꯅꯤ꯫ ꯌꯥꯝꯅ ꯁꯤꯡꯕ ꯃꯤꯅ ꯑꯁꯤꯡꯕ ꯃꯤꯗꯒꯤ ꯇꯪꯈꯥꯏ ꯑꯃ ꯍꯦꯟꯅ ꯐꯪꯕ ꯍꯥꯏꯕꯁꯤ ꯍꯧꯅꯁꯥꯅꯤ ꯍꯥꯏꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯑꯁꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, ꯑꯩꯈꯣꯏ ꯑꯅꯤ ꯆꯞ ꯃꯥꯟꯅꯅ ꯄꯩꯁꯥ ꯄꯨꯊꯣꯛꯃꯤꯟꯅꯔꯒ ꯀꯔꯕꯥꯔ ꯑꯁꯤ ꯇꯧꯔꯦ, ꯑꯗꯨꯒ ꯅꯪꯅ ꯍꯦꯟꯅ ꯄꯩꯁꯥ ꯑꯁꯤ ꯂꯧꯒꯦ ꯍꯥꯏꯔꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ? ꯑꯩꯈꯣꯏ ꯑꯅꯤ ꯆꯞ ꯃꯥꯟꯅꯅ ꯌꯦꯟꯅꯐꯝ ꯊꯣꯛꯇꯕ꯭ꯔꯥ? ꯌꯥꯝꯅ ꯁꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯃꯥꯗꯤ ꯌꯥꯝꯅ ꯁꯤꯡꯕ ꯃꯤꯅꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯒꯨꯟ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯅ ꯍꯦꯟꯅ ꯐꯪꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯩ ꯌꯦꯠꯅꯕ ꯑꯁꯤ ꯑꯁꯨꯝ ꯁꯥꯡꯊꯔꯛꯂꯝꯃꯤ, ꯂꯣꯏꯕ ꯅꯥꯏꯔꯝꯗꯦ꯫ ꯃꯗꯨꯗꯒꯤ ꯌꯥꯝꯅ ꯁꯤꯡꯕ ꯅꯨꯄꯥ ꯑꯁꯤꯅ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯂꯝꯃꯤ꯫
ꯃꯈꯣꯏ ꯑꯅꯤ ꯃꯔꯩ ꯌꯦꯠꯅꯔꯤꯕ ꯑꯁꯤꯗ ꯃꯥꯅ ꯅꯝꯊꯥꯛ ꯑꯃ ꯇꯧꯔꯒ ꯑꯁꯤꯡꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯥꯅ ꯃꯍꯥꯛ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯂꯨꯈꯤꯒꯦ ꯑꯗꯨꯒ ꯑꯃꯨꯛ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯀꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯥꯅ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯃꯄꯥ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯍꯧꯔꯤꯕ ꯆꯥꯎꯔꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯑꯍꯣꯕ ꯑꯗꯨꯗ ꯃꯍꯥꯛ ꯆꯪꯁꯤꯟꯗꯨꯅ ꯂꯩꯌꯨ, ꯑꯗꯨꯒ ꯍꯣꯔꯦꯟ ꯃꯥꯒꯤ ꯃꯔꯨꯞ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯃꯈꯣꯏꯒꯤ ꯁꯦꯟꯗꯣꯡꯁꯤꯡ ꯑꯗꯨ ꯀꯔꯝꯅ ꯌꯦꯟꯅꯒꯅꯤ ꯍꯥꯏꯅ ꯍꯪꯂꯛꯂꯕꯗꯤ ꯌꯥꯝꯅ ꯁꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯇꯪꯈꯥꯏ ꯑꯃ ꯍꯦꯟꯅ ꯐꯪꯐꯝ ꯊꯣꯛꯏ ꯍꯥꯏꯅ ꯍꯥꯏꯔꯛꯎ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤ ꯍꯥꯏꯔꯝꯂꯗꯨꯅ ꯌꯥꯝꯅ ꯁꯤꯡꯕ ꯅꯨꯄꯥ ꯑꯗꯨ ꯑꯁꯤꯡꯕꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯅ ꯑꯁꯤꯡꯕ ꯅꯨꯄꯥ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝ ꯃꯔꯩ ꯌꯦꯠꯅꯗꯨꯅ ꯂꯩꯔꯕꯗꯤ ꯉꯝꯅꯔꯔꯣꯏ, ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯍꯧꯔꯤꯕ ꯂꯥꯏꯑꯣꯏꯔꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯗꯨꯗ ꯋꯥꯌꯦꯜꯍꯜꯂꯁꯤ ꯍꯥꯏꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨ ꯌꯧꯔꯗꯨꯅ ꯌꯥꯝꯅ ꯁꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯌꯥꯝꯅ ꯏꯪꯅ ꯇꯞꯅ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯍꯥꯏꯔꯛꯈꯤ, "ꯍꯦ ꯂꯥꯏꯑꯣꯏꯔꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ, ꯑꯩꯒꯤ ꯃꯔꯨꯞ ꯑꯁꯤꯒ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯌꯥꯅꯗꯕ ꯌꯦꯠꯅꯕ ꯋꯥꯐꯝ ꯑꯃ ꯂꯩꯔꯤ꯫ ꯋꯥꯐꯝ ꯑꯁꯤꯕꯨ ꯂꯥꯏꯑꯣꯏꯔꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯅꯍꯥꯛꯅ ꯑꯃꯨꯛꯇ ꯋꯥꯌꯦꯜ ꯇꯧꯕꯤꯌꯨ"꯫ ꯃꯇꯝ ꯑꯁꯤꯗ ꯈꯣꯡꯅꯥꯡ ꯃꯅꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯌꯥꯝꯅ ꯁꯤꯡꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯄꯥ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯀꯠ ꯑꯗꯨ ꯀꯔꯤꯅꯣ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯔꯛꯎ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯌꯥꯝꯅ ꯁꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯑꯩꯒꯤ ꯃꯔꯨꯞ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯑꯁꯤꯡꯕ ꯀꯧꯏ, ꯑꯗꯨꯒ ꯅꯅꯥꯏ ꯑꯩꯍꯥꯛꯀꯤ ꯃꯤꯡꯅ ꯌꯥꯝꯅ ꯁꯤꯡꯕ ꯍꯥꯏꯅ ꯀꯧꯖꯩ꯫ ꯑꯩꯈꯣꯏ ꯑꯅꯤ ꯑꯁꯤ ꯄꯨꯟꯅ ꯀꯔꯕꯥꯔ ꯇꯧꯃꯤꯟꯅꯖꯩ꯫ ꯀꯔꯕꯥꯔ ꯑꯁꯤꯗ ꯐꯪꯂꯛꯄ ꯁꯦꯟꯗꯣꯡ ꯑꯁꯤ ꯑꯩꯈꯣই ꯑꯅꯤ ꯃꯇꯧ ꯀꯔꯝꯅ ꯌꯦꯟꯅꯒꯅꯤ ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯈꯣꯡꯅꯥꯡ ꯃꯅꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯌꯥꯝꯅ ꯁꯤꯡꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯄꯥ ꯑꯗꯨꯅ ꯈꯣꯡꯅꯥꯡ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯁꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯁꯦꯟꯗꯣꯡ ꯑꯗꯨ ꯁꯔꯨꯛ ꯑꯅꯤ ꯍꯦꯟꯅ ꯐꯪꯐꯝ ꯊꯣꯛꯏ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯍꯥꯏꯔꯛꯂꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯑꯁꯦꯡꯕꯔ ꯁꯦꯡꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯑꯁꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯈꯪꯕ ꯄꯥꯝꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯁꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯆꯔꯨ ꯈꯔ ꯂꯧꯗꯨꯅ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯑꯍꯣꯕ ꯑꯗꯨꯗ ꯂꯪꯁꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯆꯔꯨꯁꯤꯡ ꯑꯗꯨ ꯃꯥꯅ ꯃꯩ ꯊꯥꯔꯝꯃꯤ꯫ ꯃꯩ ꯆꯥꯛꯈꯠꯂꯛꯄꯗꯒꯤ ꯈꯣꯡꯅꯥꯡ ꯃꯅꯨꯡ ꯑꯗꯨꯗ ꯂꯣꯠꯇꯨꯅ ꯂꯩꯔꯝꯂꯤꯕ ꯌꯥꯝꯅ ꯁꯤꯡꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯄꯥ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯣꯡꯊꯣꯔꯛꯇꯨꯅ ꯂꯩꯃꯥꯏꯗ ꯇꯥꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯌꯥꯝꯅ ꯁꯤꯡꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ, "ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯁꯤ ꯃꯥꯒꯤ ꯃꯃꯤꯡ ꯌꯥꯝꯅ ꯁꯤꯡꯕ ꯍꯥꯏꯅ ꯀꯧꯖꯔꯕꯁꯨ ꯃꯍꯥꯛ ꯑꯁꯤꯡꯕ ꯃꯤ ꯅꯠꯇꯦ, ꯃꯥꯗꯤ ꯅꯝꯊꯥꯛ ꯇꯧꯕ ꯃꯤꯅꯤ꯫ ꯑꯗꯨꯕꯨ ꯑꯁꯤꯡꯕ ꯅꯍꯥꯛꯇꯤ ꯇꯁꯦꯡꯅ ꯅꯪꯒꯤ ꯅꯃꯤꯡꯒ ꯅꯒꯨꯟꯒ ꯆꯥꯅꯩ" ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯀꯔꯕꯥꯔꯗꯒꯤ ꯐꯪꯂꯛꯄ ꯁꯦꯟꯗꯣꯡꯁꯤꯡ ꯑꯗꯨ ꯆꯞ ꯃꯥꯟꯅꯅ ꯌꯦꯟꯅꯈꯤꯔꯝꯃꯤ꯫ ꯃꯤꯅꯝꯕ ꯑꯃꯗꯤ ꯅꯝꯊꯥꯛꯅ ꯀꯩꯗꯧꯅꯨꯡꯗ ꯑꯁꯤꯡꯕ ꯁꯛꯄ ꯌꯥꯔꯣꯏ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯑꯁꯤꯗꯒꯤ ꯈꯪꯖꯤꯟꯕꯤꯒꯗꯕꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯁꯨ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯦ꯫ ꯃꯊꯪꯒꯤ ꯋꯥꯔꯤ ꯑꯃꯨꯛ ꯇꯥꯃꯤꯟꯅꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯒꯤ ꯃꯇꯝ ꯑꯃꯗ ꯍꯤꯃꯥꯂꯣꯏ ꯆꯤꯡꯖꯥꯎ ꯑꯁꯤꯗ ꯌꯥꯝꯅ ꯃꯕꯨꯛ ꯐꯠꯇꯕ ꯌꯣꯡ ꯅꯤꯡꯊꯧ ꯑꯃ ꯄꯥꯜꯂꯝꯃꯤ꯫ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯃꯥꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡ ꯑꯁꯤ ꯆꯥꯎꯔꯛꯂꯒ ꯃꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯅꯤꯡꯊꯧ ꯑꯣꯏꯈꯤꯅꯤ ꯈꯜꯂꯨꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯥꯅ ꯃꯥꯒꯤ ꯍꯦꯛ ꯄꯣꯛꯂꯛꯄ ꯃꯆꯥ ꯃꯁꯨꯁꯤꯡ ꯑꯗꯨ ꯃꯌꯥꯅ ꯑꯃꯨꯛ ꯆꯤꯛꯂꯝꯃꯤ꯫ ꯃꯥꯅ ꯃꯌꯥꯅ ꯆꯤꯛꯈ꯭ꯔꯕꯅꯤꯅ ꯃꯥꯒꯤ ꯃꯆꯥꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯁꯣꯜꯂꯅꯤ, ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯁꯣꯜꯂꯕꯗꯤ ꯅꯤꯡꯊꯧ ꯑꯣꯏꯕ ꯉꯝꯂꯔꯣꯏ ꯍꯥꯏꯅ ꯃꯍꯥꯛꯅ ꯈꯜꯂꯝꯃꯤ꯫ ꯌꯣꯡ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯅꯨꯄꯤ ꯑꯃ ꯃꯤꯔꯣꯜꯂꯝꯃꯤ꯫ ꯌꯣꯡ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯕꯨꯛ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯌꯣꯡ ꯃꯆꯥ ꯑꯗꯨꯕꯨꯗꯤ ꯃꯥꯒꯤ ꯃꯕꯨꯛ ꯐꯠꯇ꯭ꯔꯕ ꯃꯄꯨꯔꯣꯏꯕ ꯑꯗꯨꯗꯒꯤ ꯀꯟꯕ ꯄꯥꯝꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯥꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯑꯇꯣꯞꯄ ꯆꯤꯡꯈꯣꯡ ꯑꯃꯗ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯆꯤꯡꯈꯣꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯔꯕ ꯌꯣꯡ ꯃꯆꯥꯅꯨꯄꯥ ꯑꯃ ꯄꯣꯛꯂꯝꯃꯤ꯫ ꯌꯣꯡ ꯃꯆꯥꯅꯨꯄꯥ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯆꯥꯎꯔꯛꯂꯝꯃꯤ, ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯂꯝꯃꯤ, ꯃꯁꯛ ꯃꯇꯧ ꯐꯖꯔꯛꯂꯝꯃꯤ ꯑꯃꯗꯤ ꯃꯄꯥꯡꯒꯜꯁꯨ ꯌꯥꯝꯅ ꯀꯜꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯤ ꯌꯣꯡ ꯃꯆꯥ ꯑꯁꯤꯅ ꯃꯃꯥꯗ ꯃꯥꯒꯤ ꯃꯄꯥ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯃꯃꯥ ꯑꯗꯨꯅ ꯃꯥꯕꯨ ꯍꯦꯛ ꯄꯣꯛꯄ ꯃꯄꯥ ꯑꯗꯨꯗꯤ ꯌꯣꯡꯒꯤ ꯅꯤꯡꯊꯧꯅꯤ, ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯁꯨ ꯔꯥꯖꯀꯨꯃꯥꯔ ꯑꯃꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛ ꯍꯧꯖꯤꯛ ꯆꯥꯎꯔꯛꯂꯦ, ꯑꯗꯨꯅ ꯃꯄꯥꯒ ꯑꯃꯨꯛꯇ ꯎꯅꯖꯒꯦ, ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯠꯀꯦ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯃꯃꯥ ꯑꯗꯨꯅ ꯄꯥꯈꯠꯇꯨꯅ ꯃꯥꯒꯤ ꯃꯄꯥ ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯠꯇꯕ ꯅꯤꯡꯊꯧ ꯑꯃꯅꯤ, ꯃꯥꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯈꯨꯗꯤꯡꯃꯛ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯁꯣꯟꯊꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯅ ꯂꯣꯏꯅ ꯆꯤꯛꯇꯨꯅ ꯊꯝꯃꯤ꯫ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯁꯤꯡ ꯑꯁꯤꯅ ꯆꯥꯎꯔꯛꯂꯒ ꯃꯉꯣꯟꯗꯒꯤ ꯅꯤꯡꯊꯧꯒꯤ ꯐꯝ ꯃꯨꯟꯈꯤꯅꯤ ꯍꯥꯏꯕꯁꯤ ꯃꯥꯒꯤ ꯑꯀꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯅꯪꯁꯨ ꯅꯪꯒꯤ ꯅꯄꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯕꯗꯤ ꯁꯣꯏꯗꯅ ꯃꯥꯅ ꯆꯤꯛꯄꯤꯈ꯭ꯔꯒꯅꯤ, ꯃꯔꯝ ꯑꯁꯤꯅ ꯅꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤꯅꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯌꯣꯡ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯃꯃꯥꯗ ꯃꯍꯥꯛꯀꯤꯗꯃꯛ ꯀꯔꯤꯁꯨ ꯋꯥꯒꯅꯨ, ꯃꯍꯥꯛ ꯍꯧꯖꯤꯛ ꯌꯥꯝꯅ ꯆꯥꯎꯔꯦ, ꯃꯄꯥꯡꯒꯜꯁꯨ ꯌꯥꯝꯅ ꯀꯜꯂꯦ, ꯑꯗꯨꯅ ꯃꯉꯣꯟꯗ ꯀꯅꯥ ꯑꯃꯠꯇꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯃꯃꯥꯗ ꯊꯥꯖꯕ ꯄꯤꯔꯝꯃꯤ꯫ ꯃꯆꯥꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯃꯃꯥ ꯑꯗꯨꯁꯨ ꯃꯥꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯌꯥꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯌꯣꯡ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯃꯄꯥ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯄꯥꯡꯒꯜ ꯐꯔꯕ ꯆꯥꯎ ꯁꯥꯡꯂꯕ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯎꯕꯗ ꯌꯣꯡ ꯅꯤꯡꯊꯧ ꯑꯗꯨ ꯃꯊ꯭ꯋꯥꯏ ꯋꯥꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯃꯥꯅ ꯅꯤꯡꯊꯧ ꯑꯣꯏꯍꯧꯔꯅꯤ ꯈꯜꯂꯨꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯥꯅ ꯌꯣꯡ ꯃꯆꯥ ꯑꯗꯨꯕꯨ ꯍꯥꯠꯇꯣꯛꯈ꯭ꯔꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫
ꯃꯥꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯀꯧꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯃꯨꯛꯇ ꯅꯨꯡꯁꯤꯅ ꯀꯣꯟꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯌꯣꯡ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯃꯥꯅ ꯀꯣꯟꯁꯤꯜꯂꯝꯃꯤ ꯃꯥꯒꯤ ꯃꯄꯥꯝꯕꯣꯝ ꯑꯅꯤ ꯑꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯀꯣꯟꯁꯤꯟꯗꯨꯅ ꯆꯞꯁꯤꯟꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯍꯥꯠꯂꯒꯦ ꯍꯥꯏꯅ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗꯤ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯌꯥꯝꯅ ꯀꯜꯂꯝꯃꯤ ꯃꯥꯅ ꯌꯥꯝꯅ ꯀꯟꯅ ꯀꯣꯜꯂꯤꯕ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯌꯥꯝꯅ ꯀꯟꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯀꯣꯟꯁꯤꯜꯂꯛꯂꯝꯃꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯁꯦꯠꯅ ꯀꯣꯟꯃꯟꯈꯤꯕꯅ ꯌꯣꯡ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯊꯕꯥꯛꯀꯤ ꯁꯔꯨ ꯑꯗꯨ ꯀ꯭ꯔꯦꯛ ꯆꯠꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯝꯃꯤ ꯃꯗꯨꯗꯒꯤ ꯌꯥꯔꯔꯣꯏ ꯈꯪꯕꯗꯒꯤ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯊꯥꯗꯣꯛꯂꯝꯃꯤ ꯃꯗꯨꯗꯒꯤ ꯌꯣꯡ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯍꯥꯠꯅꯕꯒꯤꯗꯃꯛ ꯑꯇꯣꯞꯄ ꯊꯧꯔꯥꯡ ꯑꯃ ꯑꯃꯨꯛ ꯇꯧꯔꯝꯃꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯂꯒ ꯄꯨꯈ꯭ꯔꯤ ꯑꯃ ꯂꯩꯔꯝꯃꯤ ꯍꯥꯏꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯁꯤ ꯏꯁꯤꯡꯒꯤ ꯍꯤꯡꯆꯥꯕ ꯅꯤꯡꯊꯧ ꯑꯃꯅ ꯄꯥꯟꯂꯝꯃꯤ ꯍꯤꯡꯆꯥꯕ ꯑꯁꯤꯅ ꯃꯥꯒꯤ ꯂꯩꯕꯥꯛ ꯑꯗꯨꯗꯕꯨ ꯍꯦꯛ ꯁꯣꯛꯂꯨꯔꯕꯗꯤ ꯁꯣꯛꯂꯤꯕ ꯖꯤꯕ ꯑꯗꯨ ꯃꯥꯅ ꯁꯣꯏꯗꯅ ꯆꯥꯊꯣꯛꯂꯝꯃꯤ ꯃꯗꯨꯗꯒꯤ ꯌꯣꯡ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗ ꯌꯥꯝꯅ ꯑꯐꯕ ꯁꯥꯗꯨꯅ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯦ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯅꯤꯡꯊꯧ ꯈꯨꯕꯝ ꯑꯁꯤ ꯃꯉꯣꯟꯗ ꯁꯤꯟꯅꯕ ꯄꯥꯝꯂꯦ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯒꯤ ꯂꯩ ꯃꯈꯜ ꯈꯔ ꯍꯦꯛꯂꯨꯁꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯁꯨ ꯃꯥꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯌꯥꯔꯝꯃꯤ ꯃꯗꯨꯗꯒꯤ ꯌꯣꯡ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯂꯩ ꯍꯦꯛꯅꯕꯒꯤꯗꯃꯛ ꯂꯥꯛꯂꯝꯃꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯐꯖꯔꯕ ꯂꯩ ꯃꯌꯥꯝ ꯑꯃ ꯃꯈꯜ ꯁꯨꯅ ꯁꯥꯠꯂꯝꯃꯤ ꯑꯗꯨꯕꯨ ꯌꯣꯡ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯍꯦꯛ ꯆꯣꯡꯊꯗꯨꯅ ꯂꯩꯁꯤꯡ ꯑꯗꯨ ꯍꯦꯛꯂꯝꯗꯦ ꯃꯥꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯄꯥꯟ ꯑꯗꯨꯗ ꯀꯣꯏꯅ ꯆꯠꯇꯨꯅ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ ꯃꯥꯅ ꯌꯦꯡꯕꯗꯒꯤ ꯈꯪꯕ ꯉꯝꯂꯝꯃꯤ ꯃꯗꯨꯗꯤ ꯃꯐꯝ ꯑꯗꯨꯗ ꯈꯣꯡꯒꯨꯜ ꯃꯌꯥꯝ ꯑꯃ ꯇꯥꯔꯝꯃꯤ ꯑꯗꯨꯕꯨ ꯈꯣꯡꯒꯨꯜꯁꯤꯡ ꯑꯗꯨ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯀꯨꯝꯊꯈ꯭ꯔꯒ ꯀꯥꯈꯠꯂꯛꯄꯒꯤ ꯃꯃꯤꯗꯤ ꯑꯃꯠꯇ ꯇꯥꯔꯝꯗꯦ ꯃꯗꯨꯗꯒꯤ ꯃꯥꯅ ꯈꯪꯕ ꯉꯝꯂꯝꯃꯤ ꯃꯗꯨꯗꯤ ꯄꯨꯈ꯭ꯔꯤ ꯑꯁꯤ ꯏꯆꯝ ꯆꯝꯕ ꯄꯨꯈ꯭ꯔꯤ ꯅꯠꯇꯦ ꯄꯨꯈ꯭ꯔꯤ ꯑꯁꯤꯗꯕꯨ ꯀꯨꯝꯂꯕꯗꯤ ꯁꯣꯏꯗꯅ ꯁꯤꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯝꯃꯤ ꯃꯥꯒꯤ ꯃꯄꯥꯅ ꯃꯥꯕꯨ ꯃꯐꯝ ꯑꯁꯤꯗ ꯊꯥꯔꯛꯂꯤꯕ ꯑꯁꯤ ꯃꯍꯥꯛꯄꯨ ꯍꯥꯠꯈꯤꯅꯕꯒꯤꯗꯃꯛ ꯊꯥꯔꯛꯄꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯕ ꯉꯝꯂꯝꯃꯤ ꯃꯗꯨꯗꯒꯤ ꯃꯥꯅ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯀꯨꯝꯗꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯇꯥꯏꯁꯤꯡ ꯑꯗꯨꯗ ꯆꯣꯡꯗꯨꯅ ꯑꯃꯗꯤ ꯃꯐꯝ ꯑꯗꯨꯗ ꯍꯧꯔꯤꯕ ꯎꯄꯥꯜꯁꯤꯡ ꯑꯗꯨꯒꯤ ꯃꯁꯥꯁꯤꯡ ꯑꯗꯨꯗ ꯆꯣꯡꯗꯨꯅ ꯃꯥꯅ ꯑꯄꯥꯝꯕ ꯂꯩꯁꯤꯡ ꯑꯗꯨ ꯏꯁꯤꯡ ꯑꯗꯨ ꯊꯦꯡꯍꯟꯗꯕꯤꯗ ꯍꯦꯛꯂꯝꯃꯤ ꯃꯥꯒꯤ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯂꯩꯔꯤꯕ ꯍꯤꯡꯆꯥꯕꯒꯤ ꯅꯤꯡꯊꯧ ꯑꯗꯨ ꯉꯛꯂꯝꯃꯤ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯈꯜꯂꯝꯃꯤ ꯑꯩꯅ ꯑꯁꯨꯛ ꯀꯨꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯛꯂꯤꯕ ꯑꯁꯤ ꯑꯁꯤꯒꯨꯝꯕ ꯌꯣꯡ ꯑꯁꯤ ꯑꯃꯨꯛꯇ ꯎꯔꯛꯇ꯭ꯔꯤ ꯃꯗꯨꯗꯒꯤ ꯍꯤꯡꯆꯥꯕ ꯑꯗꯨ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯒꯤ ꯐꯥꯎꯒꯠꯂꯛꯈꯤ ꯑꯗꯨꯒ ꯌꯣꯡ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯗ ꯍꯥꯏꯔꯛꯈꯤ ꯔꯥꯖꯀꯨꯃꯥꯔ ꯏꯕꯨꯡꯉꯣ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯃꯥꯒꯤ ꯌꯦꯛꯅꯕꯁꯤꯡꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯍꯜꯂꯣꯏꯒꯦ ꯍꯥꯏꯔꯕꯗꯤ ꯃꯒꯨꯟ ꯑꯍꯨꯝꯈꯛ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯔꯤꯕ ꯃꯒꯨꯟꯁꯤꯡ ꯑꯗꯨꯗꯤ ꯑꯍꯥꯟꯕꯗ ꯊꯧꯅꯥ ꯐꯕ ꯑꯅꯤꯁꯨꯕꯗ ꯍꯩꯁꯤꯡꯕ ꯑꯃꯗꯤ ꯑꯍꯨꯝꯁꯨꯕꯗꯅ ꯂꯧꯁꯤꯡ ꯂꯩꯕ ꯑꯁꯤꯅꯤ ꯑꯗꯨꯕꯨ ꯅꯍꯥꯛꯇꯤ ꯍꯥꯏꯔꯤꯕ ꯒꯨꯟ ꯑꯍꯨꯝ ꯑꯁꯤꯃꯛ ꯅꯉꯣꯟꯗ ꯂꯣꯏꯅ ꯌꯥꯎꯔꯦ ꯍꯥꯏꯕꯤꯌꯨ ꯔꯥꯖꯀꯨꯃꯥꯔ ꯅꯍꯥꯛꯅ ꯂꯩꯁꯤꯡ ꯑꯁꯤ ꯍꯦꯛꯂꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯌꯣꯡ ꯑꯗꯨꯅ ꯃꯥꯒꯤ ꯃꯄꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯃꯥꯅ ꯅꯤꯡꯊꯧ ꯑꯣꯏꯔꯒꯅꯤ ꯃꯔꯝ ꯑꯁꯤꯅ ꯊꯧꯔꯝ ꯑꯗꯨꯗ ꯆꯪꯒꯗꯧꯕ ꯂꯩꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯍꯦꯛꯄ ꯂꯥꯛꯄꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯍꯤꯡꯆꯥꯕꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯍꯥꯛꯅ ꯂꯩ ꯃꯌꯥꯝ ꯑꯗꯨ ꯄꯨꯔꯕꯗꯤ ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯔꯒꯅꯤ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛ ꯑꯣꯏꯅ ꯂꯩꯁꯤꯡ ꯑꯗꯨ ꯄꯨꯕꯤꯒꯦ ꯍꯥꯏꯔꯗꯨꯅ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯂꯩꯁꯤꯡ ꯑꯗꯨ ꯈꯣꯝꯒꯠꯇꯨꯅ ꯃꯍꯥꯛ ꯌꯣꯡ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯂꯝꯃꯤ ꯌꯣꯡ ꯅꯤꯡꯊꯧ ꯑꯗꯨ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯇꯧꯔꯛꯂꯤꯕ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯃꯍꯥꯛꯄꯨ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯍꯥꯠꯇꯨꯅ ꯁꯤꯈ꯭ꯔꯁꯅꯨ ꯍꯥꯏꯅ ꯊꯥꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯤꯡꯆꯥꯕ ꯑꯗꯨ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯃꯅꯥꯏ ꯑꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯄꯨꯔꯛꯄ ꯑꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯑꯃꯗꯤ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯃꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯣꯏꯈ꯭ꯔꯒꯅꯤ ꯈꯜꯂꯨꯕꯗ ꯃꯍꯥꯛ ꯄꯥꯈꯠꯇꯨꯅ ꯋꯥꯟꯊꯈꯤꯕꯗꯒꯤ ꯍꯧꯒꯠꯂꯛꯈꯤꯗ꯭ꯔꯦ ꯑꯁꯨꯝꯅ ꯌꯣꯡ ꯅꯤꯡꯊꯧ ꯑꯗꯨ ꯁꯤꯈꯤꯔꯝꯃꯤ ꯃꯗꯨꯗꯒꯤ ꯌꯣꯡ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯊꯧ ꯑꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯄꯥꯜꯂꯝꯃꯤ ꯑꯁꯨꯝꯅ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯕ ꯑꯃꯗꯤ ꯃꯄꯥꯡꯒꯜ ꯀꯟꯕ ꯌꯣꯡ ꯔꯥꯖꯀꯨꯃꯥꯔ ꯑꯁꯤꯅ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯟꯕꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯐꯝ ꯑꯃ ꯑꯣꯏꯈꯤꯔꯝꯃꯤ